Nahasingda heart attack Touba Toina Thengnarakliba Karigino Kari Touba Yabage Myocardial infarction hairagasu khangnariba heart attack Touba haiba asi fattaba potlamsing leirakpana maram oiraga heart ta yogadaba igi ichel adu funjinbadagi ikhang khanghaudana khanglep lepkhiba matamda oirakpa medical issue amani fattaba potlamsing leirakliba adu anambana fat amasung cholesterol pai khalakpadagi oigalli igi ichelda akaiba natraga apanba thokhalakpa aduna heart ki muscle gi saruk khara sokhanba natraga mang takhanba yai amadi hairiba thawong asi yamna khudong thiningai oiba maramna hek tawrakpaga khudakta mateng amasung medical care piba mathau tai ikhang khanghaudana heart attack tawrakpasing asi mi siba yabaga loinana hana khudam changdam amata piraktaba oiba yaragasu miyoi kayadadi chapchana heart attack tawgadaba adugi mamang numit natraga chayol kharagi mamangda warning signs sing amadi symptoms sing ulakpa yai haina expert sing na hairi khanghaudana heart attack tawrakpa haiba asi hakchang gi damaktadi yamna chawna sokchanhanba machak amani thawong asi miyoi amana mayoknabagi akaknaba chahi matang leitragasu punsi marel gi factor sing risk factor sing diet amasung genetics issue singna masagi chahi kuntra helakpa amadi nifu helakpa miyoi sing yauna khudong chadaba asi mayoknabagi chang hengalakli pandemic asina sumaram oiraga post covid heart issue sing clotting disorder amadi complication kaya mayoknabagi report lakli Masina miyoi kaya amabu heart attack irai laina toholakpa yabagi fibam leirakli India da heart attack tawduna sibagi migi masing asi kumjalising ani 19 dagi leptana hengkalakli chahi mangagi matamgi manungda khudong chadaba asi mayoknabagi chang 53% hengkalakli haibagi report sing utli Nahasingda heart attack tawbagi masing angakpa fangna hengalakpagi fibam ama thengnaringai asida doctor sing na hairi madudi stress haiba asisu heart ki anaba singi masing yamkhallakliba asigi achauba maram amani Asian Heart Institute ki senior interventional cardiologist Dr. Tilak Subarna gi matung inna maru oina pandemic manungda uwa fangliba stress hengalakpagi thawong asi heart attack tohalakpagi maram ama oiba yariba maru oiba risk factor amani stress ki chang onba wana thoi maram aduna masi punsi marelda hongdoktuna manage tawba mathau tai amadi masina oirakadaba khudong chadaba sing adu thoklaktanabagi damak matam chana preventive checkup sing tawba mathau tai khanghaudana tawba heart attack ki khwaidagi hena cheksaningai oiba warning signs sing asi matam sangna amadi hanjin ahoba naiba mawongda thabak naba pressure fawba natraga karigumba thabak ama tawrubadagi thabak naba haibadi pothaba matamda nungaitaba fawba oiba yai oningba chaba tumdaba humang anapi kangba chokthaba kok ngauba lengba natraga khudang fawba yongna chaina khol fawba hairiba sing asi khudakta yengsin hawba mathau taba symptoms sing oiba yai adumakna heart attack tawba miyoi anida chap manaba symptoms sing leigani haiba leite haibasi ningsinggadabani chahi yamkhalakpaga loinana amadi comorbidity sing leibana heart attack ki risk wangba hengalaklagasu naha oiriba amadi miyai chalaba maru oina chahi yankhai gi manungda leiba miyoi singda heart attack amadi cardiac arrest sing tawbagi masing hengalakli aduga expert sing gi matung inna symptoms sing gi maramda ningthina khangdaba healthcare facilities sing hanglaga matam sangna ngaiba amadi comorbidity sing na maram oiraga COVID-19 pandemic manungda amukka hena angakpa fangna hengalakle hairi apunbagi oina doctor sing na hairi madudi ikhang khanghaudana cardiovascular complications sing thengnabagi chang wangkhalakliba asi mamangda amukta thokhidriba mawongda modern lifestyle honglakpa amadi hakchang leng ottabagi hainabi sing asinasu yamna chawba maram ama oiri naha oiringaida heart attack tawba natraga laibak thiba cardiac issues sing mayoknabagi risk hengathanba yaba risk factor khara khangminnasi
ꯃꯩꯈꯨ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯀꯥ ꯍꯦꯟꯅ ꯍꯤꯗꯥꯛ ꯃꯅꯥ ꯁꯤꯖꯤꯟꯅꯕ, ꯍꯛꯆꯥꯡ ꯂꯦꯡ ꯑꯣꯠꯇꯕ, ꯐꯝꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯂꯩꯅꯕ, ꯍꯛꯆꯥꯡ ꯅꯣꯏꯕ ꯑꯃꯗꯤ BMI ꯂꯦꯚꯦꯜ ꯋꯥꯡꯕ, ꯁ꯭ꯇ꯭ꯔꯦꯁ, ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯅꯠꯇ꯭ꯔꯒ ꯌꯨ ꯀꯥ ꯍꯦꯟꯅ ꯊꯛꯄ, ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯂꯦꯚꯦꯜ ꯋꯥꯡꯕ, ꯂꯩꯅꯥ ꯑꯁꯤꯒꯤ ꯖꯦꯅꯦꯇꯤꯛ ꯔꯤꯛꯁ ꯅꯠꯇ꯭ꯔꯒ ꯐꯦꯃꯤꯂꯤ ꯍꯤꯁꯇ꯭ꯔꯤ ꯂꯩꯕ, ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ, ꯗꯥꯏꯠ ꯑꯃꯁꯨꯡ ꯄꯨꯟꯁꯤ ꯃꯔꯦꯜ ꯐꯠꯇꯕ ꯑꯁꯤꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯔꯠꯀꯤ ꯑꯅꯥꯕ ꯍꯥꯏꯕ ꯑꯁꯤ ꯅꯍꯥ ꯑꯍꯜ ꯈꯥꯏꯗꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯦꯞꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯐꯕ ꯗꯥꯏꯠ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯍꯛꯆꯥꯡ ꯐꯕ ꯑꯃꯗꯤ ꯔꯤꯛꯁ ꯐ꯭ꯔꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯛꯂꯦ꯫ ꯆꯍꯤ 90 ꯇꯥꯡꯈꯠꯂꯛꯄ ꯅꯠꯇ꯭ꯔꯒ 50 ꯇꯥꯡꯈꯠꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯔꯠꯀꯤ ꯑꯅꯥꯕꯁꯤꯡꯒꯤ ꯔꯤꯛꯁ ꯑꯗꯨꯕꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯇꯧꯕ ꯌꯥꯕꯁꯤꯡꯗꯤ ꯍꯥꯔꯠ ꯐꯍꯟꯕ ꯃꯆꯤ ꯑꯣꯏꯕ ꯗꯥꯏꯠ ꯆꯥꯕ ꯑꯃꯗꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯕ ꯆꯤꯟꯖꯥꯛ ꯆꯥꯕꯒꯤ ꯆꯥꯡ ꯍꯟꯊꯕ, ꯅꯨꯡꯇꯤꯒꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯑꯃꯗꯤ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯑꯣꯏꯅꯕ ꯐꯤꯔꯦꯞ ꯂꯧꯕ, ꯌꯨ ꯑꯃꯁꯨꯡ ꯍꯤꯗꯥꯛ ꯃꯅꯥ ꯆꯥꯕ ꯍꯟꯊꯕ, ꯔꯤꯛꯁ ꯐꯦꯛꯇꯔꯁꯤꯡ ꯆꯦꯛ ꯇꯧꯗꯨꯅ ꯏꯁꯥꯅ ꯈꯪꯖꯕ, ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯔꯠꯀꯤ ꯑꯅꯥꯕꯁꯤꯡ ꯂꯩꯈꯤꯕ ꯑꯣꯏꯔꯒꯗꯤ ꯉꯜꯂꯤꯉꯩꯗ ꯆꯦꯛ ꯇꯧꯊꯣꯛꯍꯧꯕ, ꯁ꯭ꯇ꯭ꯔꯦꯁ ꯂꯦꯚꯦꯜ ꯃꯦꯅꯦꯖ ꯇꯧꯕ ꯑꯃꯗꯤ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯕ, ꯍꯛꯆꯥꯡꯗ ꯑꯐꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯂꯩꯅꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯀꯣꯃꯣꯔꯕꯤꯗꯤꯇꯤꯁꯤꯡꯒꯤ ꯔꯤꯛꯁ ꯍꯟꯊꯍꯟꯕ, ꯁꯤꯝꯇꯝꯁꯤꯡ ꯑꯃꯗꯤ ꯉꯜꯂꯤꯉꯩꯒꯤ ꯈꯨꯗꯝꯁꯤꯡ ꯈꯪꯖꯤꯟꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯄꯟꯕ ꯌꯥꯏ꯫